Akaswani Imphal Ningthoukhongjam Suni na pau pazari ahanbata marui pau Jiribamda municipality ki mafam singdadi irang laksille adubu atopa jila singa tainaba manung hunjinba mafam singdadi haujiksu irang lakshin bangamdre Manipur State Commission for the Scheduled Tribes ki ahanba foundation day ngasi pangthokli Global South akhanana Africa da mapung oiba mideng thamnaba Pradhan Mantri Narendra Modi na afil tawri amasong University Grant Commission na awangba thaki mahi tampham singi anoba fee refund policy lauthokre Assam ga tainaba ngamkhai jila oiriba Jiribamda municipality ki mafam singdadi irang laksille adubu atopa jila singa tainaba manung hunjinba mafam singdadi haujiksu irang laksin mangamde Aikhoi gi Jiribam paumi ngathem Biswajit nahai Jiribamda thokliba irang asida ngamkhai jila asigi municipality ki mafam singdadi security ki maikaidagi irang laksile haibe yai adubu jila asigi manung hunjinba atopa mafam singdadi haujik irang ningthina lakshin mangamdri Oirba phipam asigi matangda Jiribamgi civil society organization sing amadi maira paibi singna jila asigi manung hunjinba mafam singda ahenba security force sing thajinduna jila asigi ngamkhai amadi miyamgi lanthum ningthina ngakselaningbagi apamba phongdokli amaromda haksel amasung analayingi khudongchadaba kaya mayoknariba jila asida tha asigi 13 da Manipur Sarkar gi Health Services ki Director na nauna thokiba order amagi matungina suspend tawkraba Dr. Ahum gi mahutta nauna posting pirakraba Dr. Ani ngarang District Hospital Jiribamda join tawrore haina Chief Medical Officer Dr. H.Bhavan na ekoi gi paumida phongdorakli Jiribamda haujingmaki oina nong chujarabasu ka hina saba lamdamama oibana Haksel gi lamda sarkar gi maikaidagi lokhotpam thokpa cheksil thorangsing lokhotpinabasu miyamna appeal tawrakli Manipur State Commission for the Scheduled Tribes ki ahanba foundation day ngasi phangthokli thauramasi nungyoiba waroldi safeguarding and promoting the welfare of the scheduled tribes haibaseni Imphal ki chingweirong da pangthokpa thauramadu da Manipur State Commission for Scheduled Tribes ki First Foundation Day book phongba amasung tongan da tribe kuntra mari ki president amasung secretary singa wari sanabana thoidokpa saktam oigani thauram asida commission ki chairperson Thular Matthew MLA Singh amasung atai saknai ba miyoy kya saruk yari Kaksing Bidhan Sabha Kendra gi manung chenba kakching dagi irengban phawraga khongjom chatpa yaba phibam phatraba lambi sembinaba dabi taksinduna ngasi akoibada tariba miyamna lambi thattuna wakat mifam phamkhre aikoi gi kakching paumi na hai irengban mairenbam amadi hawai logi miyamna lambi thingduna wakat khongjang changsinbata natana Mari lainaba MLA amadi Manipur Sarkarna chaliba tha asi kuntra phawda sembinaba dabi tawki masi thabak to onthoktrabadi lambi asi matam pumbugi oina thinglagani hainasu sarkar gi pungning chingchinki Nipan Suba Arunachal Pradesh Bidhan Sabha gi nongna karaklaba legislator singi pro-tem speaker Ninong Iringna thabak paibagi wasak lokre Rajyapal Lieutenant General KT Parnayakna sagolse numita Kaukyu Bidhan Sabha gi akhanaba mifamda makoibu wasak lokibani madugi mamangda sabha gi khwaidigi liraba member singi manungda ama oiriba Ninong Iringbu pro-tem speaker oina wasak loki sabhana anauba adaksha ama khandriba phawbudi siri Iringna pro-tem speaker oina laigani sabhana atuba matamda adaksha amasung upadaksha khalagani Sikkim gi Mukhyamantri Prem Singh Tamang Soreng Chakum Bidhan Sabha Kendra gi MLA pham thadokre handak pangthokiba Rajya Bidhan Sabha Mikhal gi Sri Tamang Kendra anidagi kakibani Mikhal gi niyom matungina Mikhal gi phol lauthokpa numit 12 gi manungda mahak pham ama thadokadabani ngarang thokiba sarkar gi warol manahai Mukhyamantri Prem Singh Tamangna Sikkim gi miyambu mangonda mapung phana sagotkiba adugi damak thamoi sengna tawbimal khangbu utle Bharatiya Nyay Sanhita Lisingani Kulumdoi Bharatiya Nagrik Surakta Sanhita Lisingani Kulumdoi Masung Bharatiya Saksha Adhinayam Lisingani Kulumdoi na chingba anoba criminal law sing sayasigi July amadagi sanahanaba sem sabo oina Meghalaya Administrative Training Institute na numit nini gi training ama pangthokre Sensitization of 3 criminal codes for district official koba training adu sago selamasung iranimita Southwest Garo Hills ki DRDA conference hall pangthoki training adu da
district magistrates social welfare department amasung police ki officials legal practitioners amasung atai kaya saruk yaki tabiriba pawasi Akashwani Imphal dagini Global South akhanana Africa da mapung oiba midyeng thamnaba Pradhan Mantri Narendra Modi na appeal tawri ngarang Italy gi Apulia da G7 summit ki outreach session da wangang with Sri Modi na hai Bharat na G20 ki president oiringai da African Union bu group asi gi permanent member oina yahon ki ba asi Bharat ki oina yamna chawthuk chaningai ni Bharat na energy gi lamda ahongba porokna ba ya liba lambi adu sandokna paladuna Sri Modi na hai Bharat ki khongjang asi masak matum phangba madu phangnwagi lambi leiba chunaba mamal amasung miyamna pamgadaba mawong haibasida yumpham oiraga changsinbani ingkumjali singani humputra phawbuda net zero gi pandam phangnaba Bharat na honarib adu mahangna panki Bharat ki mission life ki matangda mahangna malem gi miyamda World Environment Day da mahangna hawdokhiba plan for mother haiba uthabagi khongjangda saruk yabinaba appeal tawki Imagi mingda upalama haiba wakalon asi masana masabu saruk yajaduna amasung malem pumbagi daite ohenduna miyamgi iho ohensi haiki Pradhan Mantri Narendra Modi na Italy gi Apulia da pangtokki G7 summit yawba lakpada Japan gi Pradhan Mantri Fumio Kishida ga unaduna lebak anigi oiba marigi matangda wafam kaya khanakare Bharat amasung Japan na singthaningai oiraba Mumbai Ahmedabad High Speed Rail Project amasung India Japan Industrial Competitiveness Partnership yauna maruiba hiram kaya da Bharat ka Japan ga puna thabak tongminari Pradhan Mantri ani unaba sina puna paikhat nani thabak sing asigi saru khara yengsinabagi tanja ama pire University Grant Commission na awangba thaki mahai tampham singi anoba fee refund policy lauthokre mahiroi singi mama mapa singna admission withdraw tawba natraga cancel tawbada fee sing handokti habagi wakat lakpadagi thaurang asi paikhalakpani migration yauna fee sing asi sahi sigi September 13 phawbada handokadabani haiba thausil asi kendra natraga rajya ki ek singi makha da leiba higher education institution sing UGC na sakhanglaba institution sing dim university sing amasung mingjanbagi counseling tawbo organization pumnokna sanagani Taranipan suba Mumbai International Film Festival isingani kunmari ngasi Mumbai da horagani numit tarini chathagadaba festival asida tongan malaybag yangkai mapan gi lon humpu mathoy gi film chahum taramari utkani numit tarini gi festival asi Charlie Hamilton James the direction piba Billy and Molly and Otter love story gi Bharat ki premiere na hudokani Med Department na hari awang nopok lamdam amasuk nungchuk Bengal da lagdiba numit marini asida akan manong churaba yai maragasida Meghalaya amasung Assam da tha sige Taranipan phawba akan manong churaba yai hari Med Department na hai ngasigi oina nungchuk Bengal gi sub Himalayan lamdam amasung Sikkim da machi da kahen akan manong churaba yai ICC Men's T20 World Cup da ngasi Florida gi Central Broward Park Stadium da Bharat ka Canada ga numidang pung nipan de thengnaragani arang sanikiba match ta South Africa na Nepal bu run amada thoiki madugi mamangda USA Group A dagi Super 8 stage sangdun anoba itihas semkhre Bharat ki Sumit Nagal Italy gi Perugia da chathariba ATP Challenges Tournament ki nupagi single semi final changkhre arang sanikiba quarter final da Sumit na Poland gi Max Kesnikopu taruk mari taret mangada maithiba piki Jharkhand Sarkar na rajya dugi lomi lakama lising marputra matho henbada kanaba pinaba lupa lak ani phawbugi lomi singna loba loan kopinaba warep lawkhre rajya gi lawu singu mantri Badal Patra Lekha na bank sing da loan sing adu kopinaba gi prastab pukhalangnaba state level banker committee gi mifam da khangan ki ingum jali singani kun gi March 13 phawbuda lawkiba lupa lising 50 dagi lak ani phawbugi loan amukta da kopiragani haina mantri na phongdoki aroibada maroiba paw amukhana Jiribamda municipality ki mafam singdadi irang laksille adubo atopa jila singa tainaba manung hunjinba mafam singdadi haujiksu irang laksin mangamdri Manipur State Commission for the Scheduled Tribes ki anba foundation de ngasi pangthokli Global South akhanana Africa da mapungoiba midyeng thamnaba Pradhan Mantri Narendra Modi na appeal tawri amasong University Grants Commission na awangba thaki mahitampham singi anoba phi refund policy lauthokre pauloi jare